Go to Hills ki manung channa ngasi Anbiran na luchingba BJP ki sungsin na balengakna Chingi district ama oiriba Kamzong da cabinet mifam pangthokhibaga loinana tongan ba chawkhat thorangi project kaya sangaduna anoba project sing urap uyung tamgadawri panbayai mamangda district asida cabinet mifam pangthoknaba hotnabada mai pakhidabani Ngarang nung tilpung 3:04 taba matamda narcotic cell Imphal East Lamlai Police amasung yadagi apunba team amana Imphal East ki manung chanba Chekon Chasat Avenue da thiba humbagi thabak sathabada nupi ama WY tablet piece 100 amasung heroin powder gram 15 ka konhana fare pharba miyoi adudi Tengnopal district ki khudeng thabi dagi haujikna Chekon da leiba Mary Mate chahi 19 apokpa laikhidraba kaikhosai mate kawi hairi Haraba potlam sing asiga loinana nupi adu makhataba ain oiba thabak laukhatnaba Porampat police da sinakhrei COVID-19 na malemgi leibak sing da sihan khiba apunba masing lakh 18,000 ga chama humphumari yaukrei hauzik fawbada laisat asina soan khiba missing su crore mapan lakh 19,100 ga chamri 19 yaurei India da sumiyoi lakh ama 50,000 ga satret kuntaret laisat asidagi laikhidrei Laisat asina soan kiba masingna crore ama lakh 5,000 ga supna 1,200 hen krei Athletic events sing da start amasung national gi thakta medal kaya lower krabi thanga kendra gi manung chanba moirang khunau dagi national medalist athlete Thokchom Babinagi imungda crore 1 Changfu team Manipuri gi founder Longjam Naubina mahaki maike dagi angamba sel gi tengbang pikre Lebak State Sahi Kuding January 15 pangthokliba Army Degi Thoranga Mari Lainana Indian Army gi ahum suba battalion da Naga Regiment Chief of Army Staff Unit Citation Khusin Nakrei Citation asi Naga Regiment gi battalion asina Lebak ki damak pangthokhiba singtha nangai oiraba thabak sing adubu singthaba oina pibani Miyoi 19 na saba World Health Organization WHO ge member ani China na Laibak adugi Wuhan City da chatpada athingba thamkrei athingba asi member ani sina Singapore da laisat asigi antibody test taunabagi damak thamkhibani panbayai hairiba World Health Organization gi team asi ngarang COVID-19 laisat sandorakpagi matangda thijinnaba Wuhan da thunglakibani COVID-19 laisat ki Laukalakpa Cheksin Taurangda Mizoram da Director of School Education na State Adude School amasung hostel sing makhataba order thoktrip hauba adumak thonglona na bakhangan krei Firep Assistant Executive Committee na Laisat asigi matangda mi phampang thokhibagi matung ina lauk thokhibani